Houjik thokliba Irang Asiga mari Leinana Amana-Amada Hunabagi Mahut Waroisin Puraknabagi Lambida mityeng thamduna punna Thabak Touminnasi haina Chief Minister Nongthombam Biren appeal tourakli. Wafam Asigna se Unar se Roskar scheme gi makhada hospitality sector da train tawruba amadi Hindu College ta perfumery gi training tawraba lamdam asigi nahasing Chief Minister gi secretary ta pangthokpa unabagi thoram amada mahakna phungdokhibadi. Training yauraba matung thabak fanglaba tongan ba districtagi lakpa nahasinga unaba aduda Chief Minister Nongthombam Biren hai haugalakliba nahasing training program da saruk yanabagi damak Deputy Commissioner amasung department singi official singna laukiba thongdang adu thagataba ngamde training asida saruk yaruba tongan ba furukin nahasing chahi ama makhairom Puraknaba Manipuri Irang Asigi matungda unaba fangba ase nungaiba phawbaga loinena pukning nungsiba amasung oi State asigi chawkat thorangda anauba mayon amuk pinaba nahasing amato aina manglomda changsimba mathau tai miyoiba amagi punsida makhal makha kayagi changyengsin thengnadaba nate hairiba chayengsing asi akhang kanba amaga loinena punna thengnarabadi soidana mai pakani Houjik Manipur gi miyam asi awaba tangkak amada leiri adubu isorgi thaujaldagi Irang asigi chaitheng nanglaba miyoi kaya masa gi payumda hanjinnaba yaure Houjik aikoina tawgadaba thabakte Amana-Amada Hunabagi thawong asi thadoktuna lamdam asida thokliba Irang asigi waroisin puraknaba punna lambi thiminabaduni haina mahna phungdokhe Chief Minister Nongthombam Biren makachana hai perfumery gi training da saruk yaruba nahasingda lupa lising yankai gi tengbang pinagani masigi iroinana one family one livelihood scheme natraga start up ta makoi thabak thoram singi maong yenglaga ahenna senfam pinaba thorang tawbani training da saruk yaruraba matung leibak asigi tongan ba city singda thabak fanglaba nahasingda one time support oina lupa lising manga gi mateng pibaga loidena makoi chatnaba akhanaba flight amasu thorang tawragani hawalakliba nahasingi marakta lengak na pakatpa tongan ba yaifa tharang scheme sing ingthina khangdaba kaya yaudaba nate maram aduna yariba makai lengaki scheme singi matangda I pau nongnaba honagadabani masina isa thajabagi chang wakathankani tongan ba district relief camp ta changjapam loriba inmate singi yaifanaba lengak asina thorang kaya paikhatli maru oina Houjik relief camp singda changjapam loriba nahasingda training pinaba hodari hainasu Chief Minister Nongthombam Biren makachana phungdok separate when the lady and the people were identified over you know what you can say about honorary as the sun we have as a last we have played double honorary the power the 450 crores para सरकार की काम को तो होता है लेकिन ठीक है तो तुम्हारी को देख सकते हो यूं तो लेबर करना पड़ेगा अभी कैप्टन डिग्री अभी ऐसा साथ मुंशीदा अमम बही अखादराओं में था हमें मुंशीदा था पता नया पता तो नाला तो पिलाता है मलेरिया पे है चेंज कर देते but हाइट में कोई अपना थोड़ा सा कुछ भी मुंशी तो ऑब्जेक्ट नहीं कोई ना थे लेकिन उसे चक्कर करने इशोरा मुंशी दली अखोई मैम उन्होंने ले तो मैम की लाइफ में बनो भी lambi भी आगे रही से उन्हें बहुत ऐसे कुछ बल्कि नवारी सामने से कुछ भी नहीं अगर नवारी कुछ बहुत ईश्वर को हमसे peace बायोनेट था तो उसी कोई बायोनेट का कनेक्शन पर होगा बारी कोई ग्रीवांस सेंस लेकर मैम पेन दबे मुझे तो लेकर मैम politically constitutionally Waroisin, punna, haina,